ngasisu Kangleipak Knowledge Channel na mayam amukana taramna oksari ngasi gi hiram asidi ekhoi gi irakta ekhoi gi ekolbada natraga atopa jibasing thoi pama jibasing gi marakta thokpa sumduna ta leraba thajabadi ngamdora da kaya angak pakhara mayamda thamjabagi tanjadu lawjage myoi bagi matangda khwaidagi singbani hainariba dolphin asi maki khwaidagi yangba si bungda kilometer humpu hoi prithibigi khwaidagi chawba sa amani hainariba blue whale asi sinjak amata yaudana tha taruk lenba ngam matangda aikhoi myoi bagi nupa nupi anigi nuksibagi horafam obiriba thamoi asi nupa dagi nupi na hena thuna jongi prithibida leiba myoi amatana art haiba wahi asi kanana maming tholambano haiba khangba ngamde matangda imu hariba usik makhal asi maning handuna chatpa ngamde nangna wa ama ngangba matamda tongan ba masal humbudra gani thoi sijin thajaba ngamluradaba amana aikhoina sanariba yubi asina mahaki mapambi asidagi kenduna taraklaga chahi amada miyoi yamdrabata chamagi yankhai gi puisi bikamna miyoi ayamba mahaki illai asida mahau khangna naba tejpat asi lising tara hen yawi matangda kaujing haina khangnariba jiba makhal asigi I asi angauba mas oi matangda nang karimba ama sarurga ising khuya ama thakpa sina nangi simbalda yoramba asinbagi saruk haibadi acid ki saruk asi sada humphudi antahali matangda sekpi hariba apaiba jiba makhal asi mahaki makhongi saru sing asi asuki matik mapangal soli maram asina makhoi asi makhona satpa ngamde matangda KCD Bicol nupi asi tha tara nipanga met taraga mangada prithibigi mafam sinba thungna chatpa ngamba ahanba amasung khwaidagi naha oiba miyoini matangda prithibigi khwaidagi mising yamba lebak iba China sigi apunba mising asi nongmada saurakna lising kunga humdoidi hengatli matangda aikoina iluzaba si ayingba isingda luzabana hena sape maramdi masina nangi sam amasung unsagi mapangal hengathale study amagi matung inna minambada yamne skill leiba ba miyoi sing asi atopa miyoi amana minam lakpa matamdasu laina khangba ngambagi mahi amadi yauj matangda yamna ikai ganba miyoi sing asi makoigi phongdokningba pumba si thenglak laba matamda text ki kuthangda pau phonaba matamdana hena phongdoi aroibada isai hauna taba sina nangi pukning hena inghanba nungai hanba amasung hena pothaba ngamhali loinana video si yengbiraga mayamgi mapamda khajitang oirbasu kanai haina khanbiragadi atopa miyoi singi nakong yahomadasu susoi soitan hoteng pangbiyu mathangi video damuk mayam puna thengnaminarsi